ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯝꯖꯅ ꯊꯤꯈꯤꯕ ꯅꯃꯧꯅꯤ ꯑꯃꯗꯤ ꯋꯥꯌꯦꯜꯁꯪꯅ ꯀꯗꯣꯝꯗ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯏꯕꯅ ꯁꯥꯗꯣꯛꯄꯝ ꯕ꯭ꯔꯤꯖꯤꯠ ꯃꯉꯥꯡ, ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯝꯖꯅ ꯊꯤꯈꯤꯕ ꯅꯃꯧꯅꯤ꯫ ꯂꯩꯃꯇꯣꯟ, ꯅꯪꯕꯨ ꯏꯆꯥꯁꯤꯡꯁꯤ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯂꯩꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ? ꯈꯪꯗꯦꯗ ꯃꯣꯏ ꯄꯥꯕ, ꯑꯍꯥꯟꯕꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇ ꯋꯥꯈꯜ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯝꯗꯧꯕ? ꯋꯥꯈꯜꯁꯤ ꯑꯩꯗꯤ ꯊꯥꯏꯅꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯈꯜꯁꯤ ꯏꯅꯧꯇ ꯅꯧꯏ ꯃꯣꯏ ꯄꯥꯕꯒ ꯑꯩꯒꯇ ꯂꯩꯕꯁꯤ꯫ ꯆꯨꯝꯃꯤꯍꯦ ꯂꯩꯃꯇꯣꯟ, ꯃꯁꯤ ꯃꯤꯌꯥꯝꯅ ꯐꯪꯅꯗꯕ ꯑꯇꯥꯡꯕ ꯃꯊꯦꯜꯒꯤ ꯃꯍꯥꯎ ꯃꯈꯜ ꯑꯃꯅꯤ꯫ ꯄꯨꯛꯆꯦꯜꯁꯤ ꯃꯣꯏ ꯄꯥꯕꯅ ꯈꯔ ꯄꯤꯛꯁꯤꯟꯕꯒꯨꯝ ꯇꯧꯏꯗ꯫ ꯏꯆꯥꯁꯤꯡ ꯂꯥꯛꯄꯒꯤ ꯊꯣꯛꯂꯛꯄꯒꯤꯅ ꯃꯍꯥꯎ ꯑꯃꯅꯤ꯫ ꯈꯪꯗꯦ, ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯗꯅꯇ ꯂꯩꯗ ꯂꯩꯃꯇꯣꯟ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯣꯐꯤꯁ ꯉꯟꯅ ꯍꯜꯂꯛꯂꯕꯗꯤ? ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ, ꯁꯣꯝꯗ ꯂꯩꯖꯔꯦ꯫ ꯑꯩꯗꯤ ꯉꯁꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦꯕ ꯃꯣꯏ ꯄꯥꯕ? ꯀꯩꯁꯨ ꯇꯧꯗꯦ, ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ, ꯑꯩꯁꯨ ꯑꯃꯨꯛꯇ ꯈꯪꯖꯒꯦ꯫ ꯍꯦꯔꯥ, ꯅꯍꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯃꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, LDC ꯇꯣꯝꯆꯥꯗꯣ ꯑꯩꯅ ꯐꯥꯏꯜ ꯁꯨꯕꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯦ, ꯑꯣꯐꯤꯁꯁꯨ ꯆꯥꯡ ꯅꯥꯏꯅ ꯀꯥꯗꯦ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯌꯥꯅꯤ ꯍꯥꯏꯅ ꯈꯔ ꯉꯥꯡꯂꯨꯕꯗ ꯇꯥꯃꯣꯒꯤ ꯃꯈꯥꯗ ꯂꯩꯔꯕꯁꯨ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯥꯂꯣꯝꯗ ꯇꯃꯦꯡꯂꯣꯡꯗ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯉꯁꯤ ꯂꯥꯛꯄꯒꯤ ꯋꯥꯅꯤ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯑꯣꯟꯊꯣꯛꯄ ꯄꯨꯛꯆꯦꯜ ꯍꯥꯏꯕꯗꯨꯅꯤ, ꯅꯤꯌꯣꯝ ꯉꯥꯡꯂꯨꯕꯗ ꯇꯃꯦꯡꯂꯣꯡ ꯌꯧꯔꯕ꯫ ꯃꯁꯤꯅꯤꯅꯦ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕ, ꯀꯅꯥ ꯀꯅꯥꯗꯅꯣ ꯈꯔ ꯉꯥꯡꯅ ꯁꯛꯅ ꯇꯧꯔꯒ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯕꯁꯨ ꯈꯖꯤꯛꯇꯪ ꯅꯛꯄ ꯃꯐꯝ ꯑꯃꯗ ꯇꯥꯅꯕ ꯄꯩꯁꯥ ꯄꯤꯔꯕꯁꯨ ꯑꯃꯨꯛꯇꯪ ꯉꯥꯡꯅꯔꯒ ꯌꯦꯡꯁꯤꯗꯅ꯫ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯂꯩꯃꯇꯣꯟ, ꯃꯈꯣꯏꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝꯗꯨ ꯑꯩ ꯆꯠꯀꯅꯤ꯫ ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯆꯠꯆ ꯅꯣꯟꯖ ꯄꯥꯝꯗꯦ, ꯁꯔꯀꯥꯔꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕꯅꯤ꯫ ꯃꯣꯏ ꯄꯥꯕ ꯇꯃꯦꯡꯂꯣꯡꯗ ꯄꯣꯁꯇꯤꯡ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯩ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯑꯩ ꯉꯝꯖꯔꯣꯏꯀꯣ꯫ ꯈꯪꯗꯦ, ꯏꯃꯧ ꯑꯍꯟꯗꯨꯁꯨ ꯅꯪꯅ ꯈꯨꯠ ꯆꯥꯕꯤꯗꯕꯗꯒꯤ ꯏꯆꯥ ꯁꯅꯥꯅ ꯄꯨꯈ꯭ꯔꯦꯗꯅ, ꯐꯔꯦ ꯍꯥꯏꯕ꯫ ꯏꯄꯥꯝꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏ ꯄꯥꯕ, ꯇꯃꯦꯡꯂꯣꯡꯒꯤ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯟꯇꯤꯗꯒꯤ ꯍꯦꯟꯗꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯌꯦꯟ ꯁꯤꯟ ꯊꯣꯡꯕꯗ ꯌꯦꯟ ꯊꯥꯛꯄꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯖꯈ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯑꯍꯥꯟꯕꯗꯗꯤ ꯈꯔ ꯍꯩꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕꯗ ꯉꯥꯔꯧꯁꯤ ꯌꯦꯟ ꯑꯇꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯑꯌꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯣꯠꯁꯤꯜꯂꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯣꯏ ꯕꯥꯕꯥ, ꯂꯝꯌꯦꯟ ꯑꯃꯗꯤ ꯂꯝꯑꯣꯛ ꯑꯇꯦꯛꯄ ꯊꯣꯡꯕꯗꯨ ꯑꯃꯨꯛꯇꯪꯒ ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯏꯄꯥ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯒꯦ꯫ ꯃꯣꯏ ꯄꯥꯕ, ꯑꯩꯗꯤ ꯂꯝꯑꯣꯛ ꯆꯥꯏ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯏꯃꯣꯟꯅꯕꯨ ꯌꯥꯔꯕꯗꯤ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡ ꯆꯥꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯃꯅꯨꯡꯗ ꯆꯥꯔꯁꯨ ꯃꯄꯥꯟꯗ ꯆꯥꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯣꯏ ꯄꯥꯕ, ꯍꯟꯗꯛ ꯌꯨꯝꯗ ꯊꯣꯛꯄꯗꯗꯤ ꯏꯆꯥ ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯩꯅ ꯍꯥꯏꯅꯕ ꯑꯗꯨꯝꯗꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯇꯥꯔꯦ꯫ ꯌꯥꯏꯃꯁꯨ ꯃꯊꯪ ꯊꯥꯗ ꯊꯣꯛꯂꯛꯄꯗ ꯁꯨꯇꯤ ꯈꯔ ꯁꯥꯡꯅ ꯂꯧꯔꯣ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯃꯃꯥ, ꯅꯪꯅ ꯇꯧꯔꯤꯁꯤ ꯐꯈ꯭ꯔꯕ ꯏꯃꯧ ꯑꯍꯟꯗꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ, ꯌꯦꯛ ꯊꯣꯛꯏ, ꯄꯨ ꯄꯥꯡ ꯁꯨꯏ ꯁꯨꯗꯦ ꯍꯥꯏꯅ ꯈꯨꯠ ꯆꯥꯕꯤꯗꯕꯗꯒꯤ ꯏꯆꯥ ꯁꯅꯥꯟꯒꯤ ꯊꯕꯛ ꯃꯐꯝ ꯃꯨꯝꯕꯥꯏꯗ ꯂꯩꯈ꯭ꯔꯦꯗꯅ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯥ ꯌꯥꯏꯃꯒꯤ ꯅꯈꯨꯠ ꯆꯥꯕꯤ ꯃꯧ꯫ ꯏꯆꯥ ꯌꯥꯏꯃꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕ, ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁ ꯑꯃꯁꯨ ꯇꯧꯖꯔꯕ,
ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯂꯩꯇꯦ ꯈꯪꯗꯅ ꯅꯪꯅ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯇꯨ ꯑꯩꯗꯤ ꯈꯪꯗꯦ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯤꯁꯤꯕꯣ? ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯐꯠꯇꯅꯕꯔꯣ? ꯄꯨꯝꯅꯃꯛ ꯏꯆꯥꯁꯤꯡꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯗ ꯍꯣꯏꯗ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ꯫ ꯃꯊꯪ ꯊꯣꯡꯅꯔꯛꯄꯅ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯁꯨꯔꯛꯂꯦ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯁꯅꯥꯍꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯃꯈꯣꯏꯇ ꯃꯉꯥꯏꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯍꯥꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯐꯥꯎꯕꯗꯤ ꯊꯣꯛꯂꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯑꯃꯨꯛꯈꯛ ꯊꯣꯛꯂꯛꯏꯕꯁꯤꯕꯨ ꯏꯕꯦꯝꯃ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯅꯣ? ꯏꯃꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯇꯝ ꯃꯥꯡꯍꯟꯕꯩ ꯃꯍꯨꯠꯇ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯒꯤ ꯋꯥꯅꯤ, ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯗ꯫ ꯏꯆꯥꯒꯤ ꯏꯌꯥ ꯑꯃ ꯍꯥꯏꯅꯔꯕꯅꯤꯀꯣ, ꯅꯕꯨꯡ ꯌꯥꯏꯃꯁꯤꯒꯤ ꯂꯣꯏꯔꯒ ꯅꯪꯒꯤ ꯑꯃꯨꯛ ꯇꯧꯒꯗꯕ꯫ ꯀꯔꯤꯅꯣ? ꯏꯃꯥ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯃꯗꯨꯃꯗꯤ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯖꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅꯦ ꯅꯪꯕꯣ? ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯍꯥꯏꯗꯣꯛꯆꯣ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ꯫ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯣꯏꯈ꯭ꯔꯕꯗꯨꯗ ꯅꯪꯅ ꯐꯥꯒꯤ ꯐꯔꯥꯒꯨꯝ ꯍꯥꯏꯗꯣꯛꯆꯣ ꯍꯥꯏꯗꯨꯕꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ? ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯣꯠ ꯂꯧꯕ ꯄꯥꯝꯗꯦ꯫ ꯑꯩ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ MAꯅꯤ꯫ ꯏꯁꯥꯒꯤ ꯑꯐ ꯐꯠꯇ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯄꯥꯕ ꯇꯥꯃꯣꯆꯧ ꯑꯃꯗꯤ ꯇꯥꯃꯣ ꯈꯣꯏꯒꯤ ꯃꯔꯛꯇ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯂꯦꯞꯆꯕ ꯗꯤꯁꯤꯖꯟꯅ ꯑꯔꯣꯏꯕ ꯑꯣꯏꯖꯒꯅꯤ꯫ ꯑꯩꯁꯨ ꯑꯐ ꯐꯠꯇ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯏꯃꯥ꯫ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ, ꯀꯔꯝ ꯇꯧꯅ ꯃꯈꯣꯏꯗ ꯏꯃꯥꯅ ꯍꯥꯏꯗꯣꯛꯂꯨꯒꯗꯧꯔꯤꯕ? ꯏꯃꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯕꯤꯅꯤ꯫ ꯏꯃꯥ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯒꯅ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ, ꯑꯩ ꯍꯥꯏꯗꯣꯛꯈꯤꯒꯦ꯫ ꯑꯩ ꯆꯪꯁꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯗꯧꯔꯤꯗ꯫ ꯏꯕꯦꯝꯃ ꯅꯄꯥ ꯏꯕꯨꯡꯉꯣꯒ ꯉꯥꯡꯅꯔꯣ꯫ ꯏꯃꯥꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯕꯤꯔꯛꯇꯕ꯭ꯔꯣ? ꯄꯂꯦꯝꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯄꯥꯕ꯭ꯔꯥ ꯂꯥꯏꯔꯤꯛꯁꯤꯕꯨ ꯍꯥꯏꯅꯔꯒꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯖꯥꯠ ꯑꯃꯅꯤꯅ꯫ ꯀꯔꯤꯅꯣ ꯅꯃꯥ ꯅꯆꯥ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯅꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯅ ꯇꯥꯟꯅꯕ ꯑꯃ ꯐꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯂꯦ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕꯗꯨ ꯃꯇꯝ ꯆꯥꯗꯅ ꯈꯤꯠ ꯌꯦꯠꯂꯨꯔꯅꯨ꯫ ꯅꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯣ, ꯑꯩꯅ ꯐꯠꯇꯕꯤ ꯇꯥꯔꯦꯗꯅ꯫ ꯅꯪꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯅꯣ? ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯣꯛꯁꯤꯒꯦ ꯃꯣꯏ ꯇꯥꯃꯣ? ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤꯗꯅ꯫ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥ ꯃꯁꯛ ꯎꯕ ꯐꯪꯕꯁꯤ꯫ ꯏꯄꯥꯗꯤ ꯍꯛꯆꯥꯡꯒꯁꯦ ꯄꯨꯡꯀꯟ ꯀꯟꯈꯠꯂꯤ꯫ ꯏꯃꯧ ꯁꯅꯥꯅꯁꯨ ꯑꯥꯗ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯕꯗꯥꯏ? ꯅꯨꯡꯉꯥꯏꯔꯦ, ꯑꯩꯗꯤ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗ ꯂꯩ? ꯅꯃꯥꯒꯤꯗꯤ ꯈꯪꯗꯦꯀꯣ꯫ ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯄꯥꯕ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯃꯆꯥ ꯌꯥꯏꯃ ꯂꯨꯍꯣꯡꯗꯨꯅ ꯄꯥꯝꯖꯅ ꯊꯤꯈꯤꯕ ꯃꯃꯧꯒ ꯃꯣꯠ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ, ꯏꯃꯧꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩꯕꯁꯤ ꯏꯃꯧꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯈꯪꯗꯦꯗ ꯏꯃꯥ꯫ ꯉꯁꯤ ꯑꯩ ꯍꯛꯆꯥꯡꯁꯤ ꯀꯌా ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥꯛ ꯏꯁꯤꯡꯗꯣ ꯈꯔ ꯊꯣꯡꯗꯣꯛꯄꯤꯔꯣ꯫ ꯀꯨꯏꯔꯦꯍꯦ ꯏꯃꯧꯅ ꯍꯛꯆꯥꯡ ꯉꯝꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯏꯃꯥꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯌꯥꯝꯅ ꯀꯨꯏꯅ ꯄꯥꯏꯗꯦꯅ? ꯌꯥꯗꯗꯅ ꯇꯧꯕꯅꯤ ꯏꯃꯥ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕ? ꯃꯊꯪ ꯊꯥ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯦ? ꯀꯔꯤꯁꯨ ꯂꯩꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅꯤ, ꯊꯝꯃꯣ꯫ ꯑꯩꯅ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯊꯤꯔꯨꯕꯁꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦꯗꯅ꯫ ꯑꯣ ꯏꯆꯥ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯃꯥ, ꯀꯔꯤ ꯍꯥꯏꯕꯤꯌꯨ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯍꯟꯅꯤꯡꯉꯤꯗ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯃꯔꯝ ꯌꯥꯝꯅ ꯂꯩ, ꯊꯣꯛꯇ ꯊꯣꯛꯂꯛꯎ꯫ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯅꯪ ꯂꯥꯛꯂꯒ ꯏꯃꯥ ꯍꯥꯏꯒꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯂꯩꯔꯤꯕꯁꯤ ꯃꯤꯔꯝꯗꯅꯤ꯫ ꯄꯨꯡ 1-2 ꯆꯪꯂꯒ ꯊꯣꯛꯂꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯣꯛꯂꯛꯄ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯥ?
Ima nangbu inamaga amuk kaidongnarage? O kaisu tongnade, thamo thamo. Aisi onthokna wakhalse charang khoisaunaba haibadu orida. Masi thabak tauge khanganidana. Laimaton aigi iti khangange. Noibu kana kana leibage? Haima moi pabo kaidore. Tholakadaba matamdagi ngangkhatna thokpiraidi. Kaisu taude nasakto hek khangyeng yinglakpa. Haima sibu wanena mi taga hanu thangsida maido hana amukta okisise. Yare yare aduwaida hek tharo. Imaudi kadai la chatkre. Namaudo magi kada atalai churi. Kauthokpiraudana. Tholake thola asunu tholakte mana thokpa. Lamsang lakpagi haksangse pop hek tai. Kari hinjang chasegi moi paba. Iya yaida kangsoira kari no hekta tau. Ngasidi masigi nipisi chapchana thabak tawrage. Laimaton idi khangalage. Ngasisu phongdagi heloidoribra. Hagolo. Naragabu sak chanabro. Suningdabi. Ngasidi sak nangna thongadabani. Kari no ima aidi thongwa ngamoy. Ima na thonglagasu aigi sak hapiranu. Hey, taungambi singaijan hagolone. Ima adumnadi haibino. Aiga imaga manaba yabro. Masi sintaktaga khumladana khuttu pairaga thok hek chingthai. Imagi si aibu namu oina thanadabagi wanine. Masam tap tap painai. Naha oibana ahalga nahaga haibasidi nahana khara hek maheli. Makut anido lairap tauna mamauna khangan hek ilakpada phianda hek Jaisin boy kari boy longne hek haitai. O mi hale kana leibage. Ai nakhobu kaidongnarage mi. O moi paba aise namau nupina halam dore. Haujimak isa sanahan imau janing khombi isa yaima isa nupi bu telepon tauduna amukta kautho. Ayo ima. Moi paba ai masigi laiminaba kijai. Thuna kautho ai thabak tauge. Mama atumba oina no mangkha olabra. Amukta ngaikone leimato nangbo nangna pamjana thikiba namongnida. Ani suba wari macha sigi mamingna wail sangna kadomda masi aroibo oina amuka taminarasi. Ima chak loirabra. Imphal la chatpa matam yorokle. Yarani thirage. Ima nangi laibakse onthokna thina nungdama mahakna tambiramkhre. Adubo ima haujikti nachanupa anina sare kangdon pharakle. Ima nangna warabasu sahi ani ahumda mangairagani. Sak sarasi lao. Ima na nangnabo honabada pangwa maware. Ai Imphal gi barada leirage aduna phagadaba male. Karino imagi bungo nangna Imphal na leithokiba tarabadi Nanau nupaga ima khaka karamna yumsida lehawgani. Aduga nangna laik tambiriba angangsing asidagi lakpa paisadusu laklaroi. Nangi asauba ayamba senfam kaya lakigani. Nanausu mahai tamliba satani. Nangna khara imana tholakpasigana hinglibani. Asauba senfam sing tharakpada isagi ningba thungaktaba matam lakani. Yaragadi nang Imphal leitabana phagada khalini imadi. Nasana hajaribasi matam khara khakkininda. Aisu imada paisa tandanaba Imphal kari no tawba yaba tawgani. Thoina lunusu khanjalununda ima. Phare nangna adu yawrabanina ichagi apambada imana athingba piraroi. Imana aibu nungsibasi ai khangle. Khamba haraugi pangkai leiramde. Fanadi kuire aina layaklibasi burakpa paisa kharadasu lusilakle. Sida natana kagi barasu piba matam oiraklani. Yumdasu imada karamna sen tharau haigani. Bara mapu thambal jaw numidang kudingi chek hek lai. Mahak bara kai hena lawba misak nate. Laik laisu thawai jawbasingsidadi hena thoinabu thagat chariba misakni.
ꯈꯝꯕ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯥꯜꯂꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯒꯦꯠ ꯁꯣ ꯂꯧꯅꯂꯒꯅꯤ ꯈꯟꯅ ꯉꯟꯅ ꯂꯥꯛꯇꯕ ꯍꯦꯛ ꯌꯥꯗꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯗꯕ ꯂꯨꯄꯥ 150ꯗꯤ ꯒꯥꯔꯤ ꯚꯔꯥ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯂꯦ ꯌꯥꯔꯦꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ ꯒꯦꯠ ꯁꯣꯁꯤ ꯂꯣꯜꯂꯒꯦ ꯇꯧꯕꯅꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯍꯜꯂꯛꯇꯕ ꯌꯥꯎꯅꯔꯤ ꯑꯇꯩꯗꯤ ꯁꯨꯔꯝꯂꯅꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯇꯥ ꯈꯝꯕ ꯃꯇꯣꯝꯗ ꯉꯥꯏꯔꯦ ꯉꯥꯏꯈꯣ ꯃꯦꯝꯆꯥ ꯈꯝꯕꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯅꯈꯣꯏꯕꯨ ꯈꯪꯕ꯭ꯔꯣ ꯃꯥꯃ ꯊꯕꯛ ꯑꯃ ꯆꯠꯂꯤꯉꯩꯗ ꯃꯍꯥꯏ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯣꯛꯇꯦ ꯑꯣ ꯍꯥꯏꯅꯔꯤꯉꯩꯗꯗꯤ ꯂꯥꯛꯄꯨ ꯂꯥꯛꯂꯦ ꯈꯝꯕ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯂꯤꯕꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩꯒꯤꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯂꯩꯕ ꯌꯥꯗꯦ ꯑꯩꯒꯤ ꯚꯔꯥꯒꯤ ꯀꯥꯁꯤꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ MUꯗ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯄꯨꯡ 7ꯗ ꯒꯦꯠ ꯂꯣꯜꯂꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯛ ꯉꯥꯏꯔꯦ ꯍꯥꯏꯗꯅ ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯑꯉꯥꯡ ꯈꯔ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯕꯅꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯅꯕ ꯍꯣꯠꯅꯖꯒꯦ ꯃꯇꯨꯡꯗꯗꯤ ꯅꯪ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯊꯕꯛꯁꯤ ꯇꯧꯔꯅꯨ ꯃꯇꯨꯡꯗꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯈꯝꯕ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ MUꯗꯒꯤ ꯍꯜꯂꯛꯏ ꯐꯤꯔꯣꯟ ꯐꯥꯎꯕ ꯍꯣꯡꯗꯣꯛꯄ ꯅꯪꯗꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯩꯇꯩꯒꯤ ꯆꯔꯥ ꯋꯥꯟꯕ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯇꯧꯔꯤ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯤꯁꯤꯁ ꯑꯃ ꯅꯩꯅꯔꯤ ꯈꯝꯕꯒꯤ ꯃꯤꯀꯨꯞ ꯄꯨꯡꯖꯥꯁꯨ ꯈꯪꯍꯟꯕꯤꯔꯤꯕ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯒꯥꯔꯤ ꯀꯇꯥꯅ 4 ꯌꯧꯔꯝꯂꯦ ꯃꯇꯝꯁꯤꯗꯤ ꯆꯠꯄ ꯌꯥꯔꯦꯅ ꯑꯊꯧꯕ ꯀꯌꯥꯅ ꯍꯨꯟꯗꯣꯡꯈꯥꯛ ꯑꯣꯏꯔꯕ ꯑꯃꯟꯕ ꯔꯤꯛꯁꯣ ꯇꯞꯅ ꯇꯞꯅ ꯏꯟꯊꯣꯔꯛꯏ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯤꯊꯣꯛ ꯋꯥꯠꯂꯤꯗ ꯔꯤꯛꯁꯣ ꯀꯩꯁꯥꯝꯊꯣꯡ ꯐꯥꯎꯕ ꯆꯠꯁꯤ ꯌꯥꯅꯤ ꯑꯣꯠꯂꯤ ꯌꯧꯕ ꯅꯥꯏꯗꯦ ꯆꯦꯟꯕꯗꯧꯅ ꯇꯧꯏ ꯊꯥꯎꯁꯨ ꯊꯥꯛꯄꯤꯗꯕ ꯀꯨꯏꯔꯦ ꯀꯤ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯝꯕꯒꯨꯝ ꯇꯧꯏ ꯑꯣꯖꯥꯒꯤ ꯔꯤꯛꯁꯣꯁꯤꯅ ꯃꯌꯥꯝꯗꯒꯤ ꯈꯤꯠ ꯍꯦꯟꯅ ꯆꯦꯟꯗꯕꯒꯨꯝ ꯇꯧꯏꯗ ꯈꯪꯗꯦ ꯃꯥꯒꯤꯁꯤ ꯕꯣꯡ ꯔꯤꯛꯁꯣ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯣ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯈꯥꯝꯂꯁꯤ ꯚꯔꯥ ꯀꯌꯥꯅꯣ 10 ꯈꯛꯇꯅꯤ ꯁꯦ ꯔꯤꯛꯁꯣ ꯀꯣꯅꯨꯡ ꯃꯃꯥꯡ ꯆꯠꯁꯤ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯄꯋꯥꯔ ꯈꯔ ꯍꯧꯔꯛꯄ ꯃꯥꯜꯂꯤ ꯖ꯭ꯋꯥꯔ ꯍꯥꯏꯔꯞ ꯇꯧꯏ ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯂꯝꯂꯦꯟꯗꯒꯤꯅꯣ ꯑꯩ ꯀꯥꯟꯆꯤꯄꯨꯔꯗꯒꯤꯅꯤ ꯅꯪꯕꯣ ꯀꯥꯟꯆꯤꯄꯨꯔꯗꯤ ꯌꯥꯝꯅ ꯐꯖꯕ ꯂꯝꯗꯝꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯐꯤꯔꯨꯛ ꯈꯨꯝꯕꯅ ꯌꯥꯄꯣꯠ ꯅꯠꯇꯦ ꯁꯣꯏꯕꯨꯝ ꯑꯄꯨꯝꯕ ꯃꯅꯝ ꯁꯠ ꯐꯥꯎꯖꯤꯜꯂꯛꯏ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯈꯨꯝꯕ ꯌꯥꯗ꯭ꯔꯦ ꯒꯥꯔꯤꯁꯨ ꯊꯧꯕ ꯂꯦꯞꯇꯦ ꯌꯧꯔꯦ ꯈꯥꯝꯃꯣ ꯀꯔꯤ ꯕꯦꯛ ꯈꯨꯐꯥꯅꯣ ꯇꯥꯔꯝꯃꯗꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯅꯃꯥꯏꯗꯨꯗ ꯁꯠ ꯇꯧꯔꯨꯔꯥ ꯍꯥ ꯚꯔꯥꯗꯤ ꯀꯌꯥꯅꯣ 30ꯅꯤ ꯁꯦ ꯁꯨꯔꯕ ꯌꯦꯡꯉꯨ ꯁꯨꯔꯦ ꯉꯁꯤꯗꯤ ꯑꯀꯟ ꯑꯊꯧ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯅ ꯇꯧꯏꯗ ꯁꯨꯝ ꯊꯣꯔꯛꯄꯅ ꯁꯖꯦꯟꯊꯣꯡ ꯌꯧꯔꯦ ꯍꯩꯔꯪ ꯇꯨꯔꯪ ꯂꯝꯕꯤ ꯆꯠꯄ ꯍꯩꯇ꯭ꯔꯤꯕ 3 ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯋꯥꯖꯥꯎ ꯉꯥꯡꯕ ꯑꯀꯟ ꯑꯊꯧ ꯉꯥꯛꯇꯅꯤ ꯆꯨꯔꯨꯞ ꯑꯃꯃꯝꯁꯨ ꯐꯩꯖꯤꯡ ꯑꯔꯥꯛꯄ ꯒꯥꯔꯤꯁꯤꯡꯅ ꯇꯞꯅ ꯊꯩꯗꯣꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯔꯤꯛꯁꯣ ꯃꯊꯛꯇ ꯃꯊꯪ ꯀꯥꯈꯠꯂꯛꯏ ꯀꯩꯁꯥꯝꯄꯥꯠ ꯆꯠꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯐꯝꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯄꯤꯛꯈ꯭ꯔꯕ ꯁꯤꯠ ꯃꯅꯤꯡꯗꯨꯗ ꯃꯈꯣꯏ 3ꯃꯨꯛ ꯐꯝꯃꯤꯟꯅꯈꯤ ꯀꯔꯝꯅ ꯐꯝꯂꯤꯕꯅꯣ ꯍꯟꯅ ꯌꯦꯡꯗꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯧꯊꯣꯛꯂꯒ ꯐꯨꯔꯁꯤ ꯍꯥꯏꯕꯅꯤ ꯍꯦꯛꯇꯃꯛ ꯌꯥꯗꯦ ꯑꯁ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯊꯣꯛ ꯂꯣꯏꯁꯤꯜꯂ ꯂꯣꯏꯔꯦ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯔꯤꯛꯁꯣ ꯊꯧꯕ ꯂꯦꯞꯇꯦ ꯉꯁꯤꯗꯤ ꯃꯍꯤꯔꯦꯟ ꯀꯥꯞꯄ ꯀꯥꯡꯕꯨ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏꯗ ꯈꯥꯝꯃꯨ ꯌꯥꯔꯦ ꯚꯔꯥ ꯀꯌꯥꯅꯣ 30 ꯁꯦ ꯃꯇꯝ ꯐꯠꯇꯕꯅꯤꯉꯁꯤꯒꯤꯈꯔ ꯇꯥꯜꯂꯕꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯑꯣꯖꯥ ꯅꯪꯒꯤ ꯐꯅꯕꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯕꯣꯟꯙꯨ ꯆꯨꯝꯃꯤ 100ꯗ 100 ꯈꯝꯕ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯈꯟꯅ ꯀ꯭ꯂꯕ ꯊꯧꯔꯛꯏ ꯄꯣꯁ ꯑꯣꯐꯤꯁ ꯃꯃꯥꯡ ꯍꯦꯛ ꯌꯧꯔꯛꯂꯦ
ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯁꯤꯡꯖꯃꯩ ꯐꯥꯎꯕꯗ ꯌꯧꯖꯒꯦ. ꯌꯥꯅꯤ ꯏꯃꯥ ꯀꯥꯈꯠꯄꯤꯔꯛꯎ. ꯏꯆꯥꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯀꯥꯟꯆꯤꯄꯨꯔꯗꯒꯤꯅꯤ. ꯌꯨꯝ ꯄꯥꯜꯂꯕꯔꯣ? ꯄꯥꯟꯖꯗ꯭ꯔꯤ ꯏꯃꯥ. ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯣꯛꯇꯣꯗ ꯍꯦꯛ ꯆꯠꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯨꯕꯖꯥꯠꯅꯣ ꯑꯃꯠꯇ ꯈꯥꯝꯃꯨ ꯌꯥꯗ꯭ꯔꯦ. ꯌꯥꯝꯅꯁꯨ ꯂꯟꯅ ꯆꯦꯜꯂꯦ ꯈꯪꯗꯦ ꯏꯕꯨꯡꯉꯣ. ꯏꯔꯥꯡꯅ ꯏꯔꯥꯡ ꯀꯜꯂꯤꯕ. ꯍꯧꯖꯤꯛꯁꯤ ꯍꯤꯡꯕꯗꯁꯨ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝꯅꯤꯀꯣ. ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ. ꯌꯧꯗꯤ ꯌꯧꯁꯤꯜꯂꯛꯑꯦ. ꯏꯃꯥꯒꯤꯁꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯊꯧꯖꯤꯟꯕꯤꯔꯝꯃꯨ. ꯌꯥꯔꯗ꯭ꯔꯥ ꯏꯃꯥ? ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ. ꯚꯔꯥ ꯀꯌꯥꯅꯣ? ꯏꯃꯥꯅ ꯈꯔ ꯍꯦꯛꯇ ꯄꯤꯕꯤꯔꯣ. ꯁꯦ ꯀꯨꯟꯁꯤ ꯂꯧꯔꯣ. ꯌꯥꯝꯃꯜꯂꯦ ꯏꯃꯥ, ꯌꯥꯝꯃꯜꯂꯦ. ꯂꯧ ꯏꯃꯥꯅ ꯌꯥꯔꯦ ꯍꯥꯏꯅ ꯄꯤꯔꯕꯅꯤ. ꯌꯧꯖꯔꯦ ꯏꯃꯥ. ꯌꯧꯔꯣ. ꯀꯤ ꯀꯥ. ꯐꯖꯈ꯭ꯔꯕ ꯃꯈꯣꯟꯅꯤ. ꯒꯥꯔꯤ ꯍꯅꯨꯕꯤꯒꯤ ꯍꯧꯅꯕꯤꯅꯤ. ꯑꯣꯠꯄꯗꯤ ꯀꯟꯅ, ꯈꯣꯡꯖꯦꯜꯗꯤ ꯍꯦꯛ ꯌꯥꯎꯗꯦ. ꯄꯨꯡꯁꯤꯁꯨ 9 ꯇꯥꯒꯗꯧꯔꯦ. ꯇꯥꯃꯣ ꯒꯥꯔꯤꯒꯤ ꯑꯋꯥꯏꯁꯦꯟꯁꯤꯗ ꯂꯩꯖꯔꯦ. ꯅꯪꯕꯨ ꯀꯌꯥ ꯂꯦꯝꯖꯔꯛꯂꯒꯦ? ꯑꯊꯧꯁꯦꯟ ꯄꯤꯔꯒ ꯈꯔꯗꯤ ꯂꯦꯝꯂꯦ ꯉꯁꯤꯗꯤ ꯇꯥꯃꯣ. ꯅꯪꯕꯨ ꯈꯝꯕ ꯀꯔꯝꯅ ꯑꯃꯨꯛ ꯍꯥꯏꯊꯒꯗꯧꯔꯤꯕ? ꯌꯥꯔꯅꯤ ꯇꯥꯃꯣ. ꯌꯥꯝꯅ ꯂꯥꯞꯄ ꯂꯝꯁꯨ ꯅꯠꯇꯦ. ꯈꯣꯡꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ. ꯒꯥꯔꯤꯁꯨ ꯐꯪꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯔꯥꯛꯄ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯝꯃꯨ ꯌꯥꯗ꯭ꯔꯦ. ꯆꯦꯟꯖꯠ ꯑꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯍꯨꯃꯥꯡꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ. ꯄꯨꯡꯁꯨ 9:30 ꯌꯩꯁꯤꯟꯈ꯭ꯔꯦ. ꯚꯔꯥꯒꯤ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯁꯤꯟꯕꯒ ꯊꯋꯥꯏ ꯋꯥꯖꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯏ. ꯚꯔꯥ ꯃꯄꯨ ꯊꯝꯕꯥꯜꯖꯥꯎ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯀꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯅ, "ꯈꯝꯕ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯜꯂꯛꯂꯤꯕꯁꯤ? ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯅꯪ ꯇꯣꯏꯃꯜꯂꯦ. ꯑꯩꯒꯤꯁꯤꯗꯤ ꯚꯔꯥꯅꯤ. ꯅꯪꯅ ꯊꯥꯒꯤ ꯍꯨꯟꯐꯝ ꯊꯣꯛꯄ ꯊꯥ ꯁꯦꯟ ꯄꯤꯔꯤ ꯍꯥꯏꯅ ꯅꯅꯤꯡ ꯇꯝꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯆꯠꯄꯅꯤ. ꯑꯩꯒꯤꯁꯨ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ. ꯃꯇꯨꯡꯗꯒꯤ ꯑꯩ ꯉꯟꯅ ꯍꯟꯖꯔꯛꯑꯒꯦ. ꯄꯥꯕꯨꯡ ꯁꯥꯎꯕꯤꯔꯅꯨ꯫ ꯈꯝꯕ, ꯅꯪ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯩꯔꯣ. ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤꯅꯣ ꯑꯃꯗ ꯑꯣꯏꯅ ꯂꯩꯅꯕ ꯇꯧꯔꯣ꯫ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ. ꯑꯩ ꯆꯠꯂꯦ꯫ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯑꯔꯣꯠ ꯁꯤꯟꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯔꯣꯏꯗ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯄꯨꯡꯖꯥ ꯀꯅꯥꯅꯁꯨ ꯊꯤꯡꯂꯨꯕ ꯉꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕ ꯃꯍꯥꯛꯀꯤ ꯀꯦ ꯍꯥꯏꯕ ꯃꯈꯣꯟꯅ ꯈꯝꯕꯒꯤ ꯅꯥꯞꯄꯗ ꯌꯩꯔꯛꯂꯦ꯫ ꯈꯝꯕ, ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯄꯣꯌꯣꯝ ꯂꯥꯡꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯄꯥꯕꯨꯡ, ꯁꯣ ꯑꯃꯗꯤ ꯊꯥꯒꯤ ꯚꯔꯥ ꯁꯤꯗ ꯂꯩꯖꯔꯦ, ꯂꯧꯁꯤꯟꯕꯤꯌꯨ꯫ ꯐꯔꯦ, ꯅꯪ ꯌꯧꯔꯣꯀꯣ꯫ ꯈꯝꯕ, ꯄꯣꯌꯣꯝꯁꯤꯡ ꯀꯅꯥ ꯌꯥꯎꯗꯅ ꯈꯣꯛ ꯄꯨꯗꯨꯅ ꯂꯥꯏꯟ ꯕꯁ ꯉꯥꯏꯔꯤ꯫ ꯄꯥꯕꯨꯡ, ꯈꯝꯕꯒꯤ ꯀꯥꯁꯤꯕꯨ ꯁꯣ ꯂꯣꯜꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯏꯕꯨꯡꯉꯣ ꯄꯤꯁꯛ, ꯅꯪꯅ MUꯗ ꯀ꯭ꯂꯥꯔꯛ ꯑꯣꯏꯗꯨꯅ ꯑꯩꯒꯤꯗ ꯂꯩꯔꯛꯂꯤꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ. ꯅꯪꯕꯨ ꯅꯣꯡꯃꯇ ꯒꯦꯠ ꯃꯇꯝ ꯍꯦꯟꯗꯣꯛꯂꯒ ꯂꯥꯛꯄ ꯌꯥꯎꯗ꯭ꯔꯤꯀꯣ? ꯑꯗꯨꯒ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯄꯨ ꯂꯩꯖꯁꯅꯨ ꯈꯟꯅ ꯊꯝꯈꯤꯕꯅꯤ. ꯅꯣꯡꯃꯇ ꯉꯟꯅ ꯃꯥꯒꯤ ꯀꯥꯁꯤꯗ ꯅꯨꯃꯤꯗꯥꯡ ꯂꯩꯕ ꯊꯦꯡꯅꯗꯦ꯫ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯇꯝꯒ ꯐꯠꯇꯕꯅꯦ. ꯃꯤꯅ ꯄꯥꯎ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯃꯁꯤ ꯄꯪꯐ ꯐꯕ ꯁꯥꯇ꯭ꯔ ꯃꯥꯟꯗꯦ꯫ ꯑꯗꯨꯗ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯉꯨꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯈꯝꯕꯁꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯐꯠꯇ ꯂꯝꯆꯠ ꯆꯠꯄ ꯅꯠꯇꯦ. ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯁꯦꯟ ꯇꯥꯟꯕ ꯆꯠꯆꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯇꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯁꯨ ꯑꯣꯐꯤꯁ ꯁꯨꯇꯤ ꯑꯣꯏꯕꯅ ꯈ꯭ꯋꯥꯏ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ꯫ ꯃꯩꯇꯩꯂꯣꯟꯒꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯁꯤꯅꯤꯃꯥ ꯑꯃꯁꯨ ꯌꯦꯡꯂꯨꯔꯒ ꯂꯩꯕ ꯌꯥꯕ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯒ ꯄꯨꯛꯅ ꯆꯥꯛꯂꯥꯝꯕ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯤ ꯄꯥꯕꯨꯡ ꯈꯣꯏꯗꯗꯤ ꯍꯩꯅꯗꯕ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯍꯣꯇꯦꯜꯗ ꯐꯪꯕ ꯑꯆꯧꯕꯗꯨ ꯆꯥꯔꯒꯦ ꯇꯥꯟꯁꯨ ꯆꯥꯟꯅꯔꯦ ꯈꯟꯅ ꯄ꯭ꯔꯞ ꯑꯖꯥꯗ ꯍꯣꯇꯦꯜꯗ ꯆꯪꯁꯤꯜꯂꯒ ꯑꯍꯥꯡꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯥꯀꯜꯒꯤ ꯇꯦꯕꯜꯗ ꯈꯝꯕꯁꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯩꯅ ꯎꯕ ꯃꯤꯀꯨꯞꯇꯨꯗ
ꯃꯃꯥꯏꯗꯨ ꯂꯣꯂꯞ ꯇꯧꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯧꯒꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯝꯕ ꯀꯧꯕꯗ ꯃꯃꯥꯏ ꯑꯗꯨ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯅ ꯅꯛꯁꯤꯟꯕꯅ ꯍꯥꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯈꯝꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯃꯣ ꯁꯦꯜꯒꯤ ꯃꯊꯧꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯁꯤꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅꯤ꯫ ꯏꯅꯥꯎꯗꯨꯁꯨ ꯃꯍꯩ ꯇꯝꯂꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯁꯦꯟ ꯄꯪꯊꯣꯛ ꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯁꯤꯟꯐꯝꯁꯤꯗ ꯑꯁꯪꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯆꯠꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣ ꯄꯤꯁꯛ ꯃꯤꯅꯣꯛ ꯆꯥꯎꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯔꯤꯛꯁꯣ ꯊꯧꯏ ꯍꯥꯏꯕꯁꯤꯃꯛꯇꯪꯗꯤ ꯈꯪꯍꯟꯕꯤꯔꯛꯀꯅꯨ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯚꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯑꯩꯁꯨ ꯀꯞꯈꯤ꯫ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯗꯣ ꯊꯥꯒꯠꯄꯤꯒꯗꯕꯅꯤ꯫ ꯈꯝꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯒꯗꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ꯫ ꯑꯗꯨꯗꯤ ꯄꯤꯁꯛ ꯃꯍꯥꯛ ꯒꯥꯔꯤ ꯇꯣꯡꯈ꯭ꯔꯕ ꯌꯦꯡꯉꯨꯆꯣ, ꯂꯩꯔꯝꯂꯕꯗꯤ ꯑꯃꯨꯛꯇ ꯂꯥꯛꯈꯣ ꯍꯥꯏꯌꯨ꯫ ꯈꯣꯡꯊꯥꯡꯗꯨ ꯈꯔ ꯀꯨꯡꯅ ꯊꯥꯡꯉꯨꯅꯦ꯫ ꯌꯥꯔꯤꯃꯈꯩ ꯄꯤꯁꯛꯁꯨ ꯌꯥꯡꯁꯤꯟꯅ ꯂꯩꯔꯝꯂꯕꯣꯏ ꯈꯟꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯝꯕ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯔꯝꯗꯝ ꯃꯔꯥꯏ ꯀꯥꯏ ꯐꯥꯎꯕꯗꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯔꯝꯗꯝꯒꯤ ꯈꯨꯗꯤꯡꯃꯛ ꯄꯦꯟꯅ ꯄꯦꯟꯅ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯈꯨꯜ ꯂꯝꯗꯝꯁꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯂꯣꯏ꯫ ꯑꯥꯗ ꯂꯥꯛꯏꯕꯁꯤꯕꯨ ꯇꯥꯗ ꯄ꯭ꯔꯙꯥꯟ ꯆꯥꯎꯔꯦꯟ ꯅꯠꯇ꯭ꯔꯥꯅꯦ? ꯇꯥꯗ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ? ꯃꯤꯕꯨ ꯌꯥꯝꯅ ꯄꯨꯜꯂꯤ, ꯑꯗꯨꯒ ꯆꯥꯛꯂꯤꯕ ꯑꯉꯥꯡꯕ ꯃꯔꯤꯁꯤꯅ? ꯈꯝꯕ, ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯤ ꯍꯥꯠꯄ ꯅꯨꯄꯥꯗꯨꯒ ꯆꯠꯃꯤꯟꯅꯔꯨꯏ ꯍꯥꯏꯕꯒꯤꯗꯃꯛ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯨꯝꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯄ꯭ꯔꯙꯥꯟ ꯑꯃ ꯑꯣꯏꯅ ꯅꯌꯥꯝꯕꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯥ ꯆꯥꯎꯔꯦꯟ, ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯀꯔꯤ ꯊꯧꯗꯣꯛ ꯀꯧꯕꯒꯦ ꯅꯥꯏꯗ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ? ꯈꯝꯕ ꯀꯣꯛꯊꯣꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯣꯡꯀꯠꯂꯛꯄꯒꯨꯝꯂꯦ꯫ ꯑꯋꯥ ꯃꯩꯁꯥ ꯀꯌꯥꯕꯨ ꯀꯥꯎꯊꯣꯛꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯃꯣꯜ ꯃꯤꯅꯣꯛ ꯇꯝꯖꯒꯦ ꯈꯟꯖꯗꯨꯅ ꯂꯥꯛꯆꯈꯤꯕ ꯑꯋꯥ ꯃꯩꯁꯥ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯧꯒꯠꯂꯛꯂꯕꯗ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯈꯝꯕ? ꯇꯥ ꯆꯥꯎꯔꯦꯟ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯌꯦꯜ ꯁꯪꯅ ꯀꯗꯣꯝꯗ? ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯑꯆꯨꯝꯕ ꯋꯥꯌꯦꯜ, ꯑꯆꯨꯝꯕ ꯆꯩꯔꯥꯛ ꯋꯥꯌꯦꯜ ꯁꯪꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯅꯈꯣꯏꯅ꯫ ꯍꯦ ꯃꯄꯨ, ꯂꯥꯜꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯇꯥ ꯆꯥꯎꯔꯦꯟ, ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯗꯤ? ꯅꯪꯒꯤ ꯑꯄꯣꯛꯄꯤꯁꯨ ꯐꯥꯊꯕ ꯉꯝꯅꯗ꯭ꯔꯕ ꯑꯁꯥꯎꯕꯒꯤ ꯃꯍꯨꯝ ꯄꯨꯕ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨꯗ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯤ, ꯑꯩꯒꯤ ꯏꯃꯥꯕꯣ? ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫